Houseful 4 Explain in Manipur. Pumnamakpu idil kumanna taramna oksabagaloinana ikok nona kurumzari. Ngasi mayamgi mafamda kusinajagadoriba movie asidi Houseful 4. Film asi 2019 da release taukiba romance fantasy amadi comedy Bollywood movie amani. Film asina phangkiba rating singdi Rotten Tomatoes da 33% amadi Google user da 80% like taukiba film amani. Film asigi director Harsat Samji, producer na Sajid Nadiwala na oiki. Film asigi budget 75 crore aduga box office tana 296 crore phangki. Adudi mayam film asi asuki matig sendong leiba film ama haibadu oire. Film asi yauriba maru oiba character sing khara panjarabada hero gi saktamda Akshay Kumar, film asida mag Raj Kumar Baladev atopa maming amana hari hairiba mioy sigi saktam langni. Aduga ani subadana Bobby Deol, film asida mag Dharamputra atopa maming amana Max hairiba mioy sigi saktam langni. Aduga Ritesh Deshmukh, film asida mag Bangru atopa maming amana Roy hairiba sigi saktam langni. Aduga film asigi heroine da Kriti Sanon, film asida mag Rajkumari Madhu atopa maming amana Kriti Thakur hairiba sigi saktam langni. Aduga ani suba heroine dana Pooja Head, film asida mag Rajkumari Mala atopa maming amana Pooja Thakur hairiba sigi saktam langni. Aduga subadana Kriti Kharbanda, film asida mag Rajkumari Mina atopa maming amana Neha Thakur hairiba sigi saktam langni. Film asi mapok langol ani da yumpham oiba film amani. Adudi mayam film asi ai ikoi koi thok tabida explain tawba hujarage. Ai ne explain tawba matamda soi kibe kaya yaurbasu ai gi nusiraba viewers singna ngakpiu. Film asi gi ahan basinda mamangda thokkiba mami khara hari gi manglanda uri. Hari Max amadi Roy makoi asi pukminaba masin manauni. Makoi London da samkakpagi dukal hangduna lay. Hari asauwa amadi ayakpa khonjen taba matamda hausi oiba wakhan khara kaubagumna sutawi. Hi mayam, ay sanaba pamjaba misak amani. Aduga aina masigi matangda saurakpa amasu khangle. Aduga aina aigi haijasingjaba masana da sen thadabagi kanabasu phangle. Aduga 1x masana si malem pumbana yana sanaraba thajaba yaba masana amani. 1x da yawba masana ama adomna khanbiraga Madubu sanabiduna adomna paisa tanbiba yare. Adomna mai paklaba senfamsing adu khudak aduda irai laina UPI, Paytm, PhonePe sizinaduna yamna thuna lawthokpa yagani. Aigi promo code sizinaduna ming chansilaga adomna ahanba paisa thamjinba matamda adom 100% gi khudongchaba phangani. Video asigi comment da link adu hapsarabani. Mayam sanabiro aduga sen yamna tanbiro. Nupa ani amasu hari gi dukan da sattuna hari dagi kadar tauraga paisa lausi haina wari sanaduna lagli. Nupa ani do hari gi dukan da sangle aduga samkakna ba hairami. Hari samkakpa hokre samkakpa loirabada nupa aduna paisa kaya tarage. Hari na 5 pounds nupa aduna se 20 pounds ni 15 pounds halako haiduna pirami. Hari na nupa ani duda 15 pounds halami. Tanza duda nupa aduna yamna hauna horn ama khonglami. Hari hausiki oiba wakan kaukre aduna nupa aduda amuka 15 pounds pirami. Asum tauduna nupa ani duna hari dagi hansil paisa mayam ama lauraga satki. Lambida Max na thattuna nupa ani do phure aduga paisa do puduna laklaga hari da amuk pire aduga maka amuk tarai nangi asumai na kaugan base sinani aikoina hausik big buy gi awaba tari base. Matang asida big buy ase gangster Maiken gi khwaidagi sanba misak amani. Maiken gi 5 million pounds ki paisa hari gi kauganba asina maram oiraga manghanki. Asumna Max amadi hari zetnaduna leirami. Tanjaduda big buy magi khongloi mayam ga loinana hari gi dukan da laklami. Aduga hairi nakoi Maiken pai gi paisa do arrange tawrabra. Harina tawde big buy na hari gi khazai da thaduna phuba horaklami. Aduga mamang da kari tawkike ningsing hairami. Hari ningsing lakki Nongma big buy police na tanaraki. Maiken gi 5 million pounds ki paisa do hari Max amadi Royda ay kona lawba laki haiduna piramlaga mahak satki. Hari gi akaw bana maram oiraga yam kraba paisa sing do washing machine da hapsinduna mangan ki haibase mahak ningsing laki. Tanjadu da amukana big buy na nakoi matau karamna Maiken gi paisa sing do singani hayu haiduna hanjil hairami.
ꯃꯦꯛꯁꯅ ꯂꯟꯗꯟꯒꯤ ꯇꯥꯏꯀꯨꯟ ꯊꯥꯀꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯅꯨꯡꯁꯤꯅꯔꯗꯨꯅ ꯊꯥ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯂꯒꯅꯤ, ꯑꯗꯨꯒ ꯃꯥꯏꯀꯦꯜꯒꯤ 5 ꯃꯤꯂꯤꯌꯟ ꯄꯥꯎꯟꯗꯨꯇ ꯅꯠꯇꯅ 10 ꯃꯤꯂꯤꯌꯟ ꯄꯥꯎꯟ ꯁꯤꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯀꯨꯟ ꯊꯥꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯟꯗꯟꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯂꯤꯅꯤꯌꯔ ꯑꯃꯅꯤ꯫ ꯃꯦꯛꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯛ ꯕꯥꯏꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡꯁꯦ ꯅꯨꯄꯤꯁꯤꯡꯗꯨ ꯑꯩ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯒꯦ, ꯅꯈꯣꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯜꯂꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯕꯤꯛ ꯕꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯕꯤꯛ ꯕꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯎꯔꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯕꯤꯛ ꯕꯥꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ ꯆꯪꯂꯛꯈꯤ꯫ ꯕꯤꯛ ꯕꯥꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯔꯤ, ꯃꯦꯛꯁ, ꯔꯣꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯄꯣꯖ ꯇꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯇꯔꯨꯛ ꯑꯁꯦ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯩ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏ ꯇꯔꯨꯛ ꯅꯨꯡꯁꯤꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦ, ꯑꯗꯨꯒ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏꯕꯨ ꯁꯛꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯇꯥꯏꯀꯨꯟ ꯊꯥꯀꯔꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯁꯒꯣꯜ ꯈꯔ ꯄꯨꯔꯛꯇꯨꯅ ꯊꯝꯂꯕꯅꯤ, ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯨꯔꯣ, ꯑꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯁꯒꯣꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯤꯜ ꯑꯃ ꯁꯒꯣꯜ ꯃꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯁꯒꯣꯜꯁꯤꯡꯗꯣ ꯊꯧꯔꯤ ꯐꯨꯛꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀ꯭ꯔꯤꯇꯤꯒꯤ ꯉꯛꯇ ꯁꯒꯣꯜꯒꯤ ꯊꯧꯔꯤꯅ ꯀꯣꯠꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯂꯛꯇꯨꯅ ꯊꯧꯔꯤ ꯑꯗꯣ ꯀꯛꯊꯠꯇꯨꯅ ꯀ꯭ꯔꯤꯇꯤꯕꯨ ꯀꯜꯂꯝꯃꯤ꯫ ꯇꯥꯏꯀꯨꯟ ꯊꯥꯀꯔꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯈꯤꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯂꯤꯅꯤꯌꯔ ꯊꯥꯀꯔ ꯑꯃꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯏꯀꯣꯟ ꯊꯥꯀꯔꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯃꯦꯛꯁꯅ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯐꯣꯇꯣꯗꯣ ꯊꯥꯀꯔꯟꯗ ꯄꯤꯔꯝꯃꯤ꯫ ꯊꯥꯀꯔꯅ ꯃꯈꯣꯏꯕꯨ ꯎꯍꯟꯗꯅ ꯂꯣꯟꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯆꯨꯞꯂꯝꯃꯤ꯫ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏꯅ ꯈꯪꯈ꯭ꯔꯦ, ꯑꯪꯀꯜ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝꯁꯤ ꯏꯇꯥꯂꯤꯗ ꯆꯠꯁꯤ, ꯚꯦꯒꯁꯇ ꯍꯥꯏꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯊꯥꯀꯔꯅ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝ ꯑꯁꯦ ꯃꯁꯤꯒꯤ ꯒ꯭ꯂꯣꯕ ꯑꯁꯤꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯂꯣꯕꯇꯨꯕꯨ ꯂꯪꯗꯨꯅ ꯂꯣꯇꯔꯤ ꯇꯧꯔꯝꯃꯤ꯫ ꯒ꯭ꯂꯣꯕꯇꯨꯒꯤ ꯔꯤꯖꯜ ꯑꯗꯨ ꯁꯤꯇꯝꯒꯔꯗ ꯇꯥꯔꯝꯃꯤ꯫ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥꯅ ꯁꯤꯇꯝꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯇꯔꯤ ꯇꯧꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯣꯇꯔꯤ ꯑꯁꯤ ꯇꯧꯔꯕꯁꯨ ꯁꯤꯇꯝꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯇꯝꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯁꯤꯇꯝꯒꯔ ꯌꯧꯔꯦ꯫ ꯍꯔꯤꯗꯤ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯤꯇꯝꯒꯔ ꯄꯦꯂꯦꯁꯀꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯛꯈꯤ꯫ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯃꯛꯀꯤ ꯃꯃꯤꯡ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠ ꯀꯧꯏ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠꯅ ꯃꯥꯒꯤ ꯕꯦꯜꯕꯣꯏꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯩ ꯈꯔꯗꯪ ꯄꯟꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯕꯦꯜꯕꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯒ꯭ꯔꯤꯄꯁꯇꯅꯤ꯫ ꯃꯥꯗꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯕ ꯃꯤꯁꯛ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯦꯟꯇꯦꯟ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯝꯃꯤ꯫ ꯕꯦꯜꯕꯣꯏ ꯆꯪꯂꯛꯏ꯫ ꯇꯥꯏꯀꯨꯟ ꯊꯥꯀꯔꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯀꯤꯡꯁ ꯁꯤꯡꯗ꯭ꯔꯅ ꯅꯪꯁꯦ ꯅꯤꯡꯊꯧꯅꯤ, ꯃꯐꯝꯁꯦ ꯅꯪꯒꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯕꯪꯒ꯭ꯔꯨ ꯃꯍꯥꯔꯥꯖ, ꯑꯁꯨꯝꯅ ꯃꯦꯛꯁꯅꯁꯨ ꯑꯒ꯭ꯔꯤꯄꯁꯇ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯑꯒ꯭ꯔꯤꯄꯁꯇ ꯃꯕꯨꯛꯅꯤꯡꯗ ꯃꯥꯕꯨ ꯁꯛ ꯈꯪꯕꯤꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯤꯕꯗꯨꯗꯤ ꯃꯥꯕꯨ ꯈꯪꯕꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯕꯦꯖꯇ ꯊꯥꯔꯤꯕ ꯃꯤꯡꯗꯨ ꯌꯦꯡꯂꯒ ꯀꯧꯕꯅꯤ꯫ ꯃꯊꯪꯗ ꯍꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡ, ꯅꯪꯁꯦ ꯑꯩꯒꯤ ꯏꯁꯣꯔꯅꯤ, ꯑꯩꯕꯨ ꯅꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯍꯔꯤꯅ ꯄꯥꯁꯇꯥꯒꯤ ꯈꯨꯠꯇ ꯈꯣꯡꯅ ꯅꯦꯠꯇꯨꯅ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯒ꯭ꯔꯤꯄꯁꯇ ꯊꯥꯡꯗꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯀꯥꯗꯨ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯔꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯍꯔꯤ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯔꯛꯈꯤ꯫
ꯇꯟꯖꯥꯗꯨꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯨꯠꯈꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯍꯔꯤꯒꯤ ꯃꯤꯠꯇ ꯇꯁꯦꯡꯅ ꯎꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯔꯤꯁꯨ ꯈꯪꯂꯦ ꯄꯥꯁꯇꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ꯫ ꯍꯔꯤ ꯋꯤꯟꯁꯇꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯁꯇꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯂꯛꯈꯤ꯫ ꯋꯤꯟꯁꯇꯟꯅ ꯄꯥꯁꯇꯥꯗꯤ ꯉꯁꯥꯏ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯔꯤꯅ ꯃꯥꯒꯤ ꯂꯩꯐꯝꯗꯤ ꯀꯗꯥꯏꯗꯅꯣ? ꯋꯤꯟꯁꯇꯟꯅ ꯃꯗꯥꯞꯒꯔꯗꯅꯤ꯫ ꯍꯔꯤ ꯋꯤꯟꯁꯇꯟꯗꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯂꯧꯔꯒ ꯑꯊꯦꯡꯕ ꯍꯤꯡ ꯑꯗꯨꯗ ꯃꯗꯥꯞꯒꯔ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯍꯔꯤꯅ ꯃꯗꯥꯞꯒꯔ ꯄꯦꯂꯦꯁꯇ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯥꯞꯒꯔ ꯔꯥꯏꯖꯒꯤ ꯗꯔꯕꯥꯔꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯍꯩ ꯈꯔꯗꯪ ꯄꯟꯖꯔꯝꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯂꯥꯗꯦꯕ ꯁꯤꯡꯅ ꯃꯅꯥꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯐꯥꯔꯒ ꯇꯦꯟꯅ ꯀꯥꯞꯀꯗꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯕꯂꯥꯒꯤ ꯃꯄꯥꯅ ꯕꯂꯥꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯋꯥꯀꯠꯂꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ꯫ ꯕꯂꯥꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯈꯨꯔꯝꯃꯤ꯫ ꯕꯂꯥꯒꯤ ꯃꯄꯥꯁꯨ ꯃꯇꯨꯡꯗ ꯇꯧꯅꯨ ꯍꯥꯏꯗꯨꯅ ꯕꯂꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯕꯂꯥꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯄꯥꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯗꯦ꯫ ꯕꯂꯥꯅ ꯃꯅꯥꯏ ꯑꯃꯗꯒꯤ ꯊꯥꯡꯁꯥꯡꯗꯨ ꯃꯨꯜꯂꯒ ꯃꯄꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯍꯥꯏꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯂꯥꯒꯤ ꯃꯄꯥꯅ ꯕꯂꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯈ꯭ꯔꯦ꯫ ꯕꯂꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯂꯥꯕꯨ ꯐꯨꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯥ ꯁꯟꯒꯤ ꯑꯐꯠꯇꯕ ꯑꯃꯥꯡ ꯑꯁꯣꯏ ꯂꯪꯊꯣꯛꯐꯝ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯝꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕꯀꯤ ꯆꯥꯜꯂꯕ ꯃꯅꯥꯏ ꯑꯈ꯭ꯔꯤꯄꯁꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯑꯣ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯂꯥꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯅꯪꯅ ꯄꯥꯏꯔꯤꯗꯨ ꯀꯩꯅꯣ? ꯑꯈ꯭ꯔꯤꯄꯁꯇꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯅꯤ, ꯁꯤꯇꯝꯒꯔ ꯔꯥꯏꯖꯒꯤ ꯅꯤꯡꯊꯧ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯒꯤ ꯕꯥꯔꯗꯦꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯕꯂꯥꯗꯦꯕ ꯁꯤꯡꯅ ꯑꯩꯅ ꯇꯥꯕꯗ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯑꯩꯒ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯅ ꯁꯤꯇꯝꯒꯔ ꯔꯥꯏꯖꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ꯫ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯇꯝꯒꯔ ꯔꯥꯏꯖꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯅ ꯅꯤꯡꯊꯧ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯒꯤ ꯕꯥꯔꯗꯦꯒꯤ ꯈꯨꯗꯣꯜ ꯄꯨꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯙꯨ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯂꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯥꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧ ꯃꯍꯃꯗ ꯕꯤꯟ ꯃꯛꯇꯨꯝꯁꯨ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯗ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡꯁꯨ ꯊꯦꯂꯥ ꯑꯇꯦꯛꯄ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯄꯥꯁꯇꯥꯅ ꯏꯟꯗꯨꯅ ꯗꯔꯕꯥꯔꯗ ꯆꯪꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕꯀꯤ ꯃꯑꯣꯡꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯕꯂꯥꯗꯦꯕ ꯁꯤꯡꯅ ꯊꯦꯂꯥꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯤꯡꯊꯧ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯗ ꯚꯛꯇꯤ ꯇꯧꯏ꯫ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯅ, ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯊꯦꯂꯥ ꯑꯇꯦꯛꯄꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯣꯡꯂꯛꯂꯤꯕꯅꯣ? ꯕꯂꯥꯗꯦꯕ ꯁꯤꯡꯅ, ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯣ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯊꯦꯂꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧ, ꯃꯇꯦꯡ ꯄꯥꯡꯉꯨ, ꯃꯗꯨꯒꯤ ꯃꯍꯩ ꯇꯨꯡꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯁꯨꯔ꯭ꯌꯥꯕꯥꯅ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ, ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯪꯀꯜ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯅꯪꯅ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯠꯇ ꯄꯨꯗꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯕꯦꯕꯥꯔꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡꯅ, ꯃꯍꯥꯔꯥꯖ, ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯨꯔꯛꯇꯦ, ꯈꯨꯗꯤꯡꯃꯛ ꯃꯤꯠꯀꯤ ꯃꯌꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯔꯥꯖꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯄꯨꯔꯛꯏ꯫ ꯃꯁꯤ ꯆꯥꯔꯕꯗꯤ ꯃꯤꯗꯣ ꯅꯍꯥ ꯑꯣꯏꯊꯣꯛꯀꯅꯤ, ꯍꯛꯆꯥꯡ ꯐꯒꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯃꯍꯥꯔꯥꯖꯀꯤ ꯅꯠꯇꯦ, ꯃꯍꯥꯔꯥꯖꯀꯤ ꯃꯍꯥꯔꯥꯅꯤ 120ꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥ ꯁꯟꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯨꯔ꯭ꯌꯥ ꯁꯤꯡ ꯔꯥꯅꯥꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯈꯜꯂꯒ ꯕꯂꯥꯗꯦꯕꯀꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯈ꯭ꯔꯤꯄꯁꯇꯗꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡ ꯑꯃꯗꯤ ꯄꯁꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯙꯨ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯂꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯃꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕ ꯁꯤꯡ ꯑꯃꯗꯤ ꯕꯁꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔ ꯑꯣꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯑꯃꯗꯤ ꯕꯁꯇ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨ ꯑꯃꯗꯤ ꯃꯤꯅ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯗ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯂꯥꯕꯨ ꯈꯨꯗꯥꯡꯗ ꯌꯥꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯂꯥ ꯆꯠꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯁꯦꯟꯐꯝ ꯂꯩꯔꯔꯣꯏ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯅꯪꯗꯤ ꯀꯥꯎꯔꯝꯕ ꯌꯥꯏ ꯑꯩꯅ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯪꯅ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯁꯤꯛꯁꯥꯁꯤꯡꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨꯁꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯀꯤꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯈꯤꯕꯅꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯍꯧꯖꯤꯛ ꯁꯨꯔ꯭ꯌ ꯁꯤꯡꯔꯅꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯂꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯒꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯖꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯨ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨ ꯑꯃꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯙꯔꯝꯄꯨꯇ꯭ꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯍꯟꯗꯦ ꯙꯔꯝꯄꯨꯇ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯤꯇꯝꯀꯔꯒꯤ ꯔꯣꯌꯦꯜ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯙꯔꯝꯄꯨꯇ꯭ꯔ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅ ꯃꯈꯣꯏ ꯃꯔꯤ ꯊꯥꯡ ꯇꯥ ꯑꯣꯔꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯑꯃꯗꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯗꯦꯕꯅ ꯙꯔꯝꯄꯨꯇ꯭ꯔ ꯅꯪꯅ ꯇꯥꯛꯂꯤꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯅꯪꯁꯦ ꯊꯥꯡ ꯇꯥ ꯂꯥꯟꯒꯤ ꯂꯝꯗ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯈꯨꯠꯂꯥꯏ ꯑꯔꯣꯏꯃꯤꯟꯅꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯗꯤ ꯅꯨꯄꯤꯒ ꯊꯥꯡ ꯇꯥ ꯑꯣꯔꯥꯏꯗꯦ ꯍꯥꯏꯅ ꯋꯥ ꯊꯩꯗꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒ ꯅꯠꯇꯦ ꯙꯔꯝꯄꯨꯇ꯭ꯔꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯑꯗꯨ ꯑꯩꯗꯤ ꯊꯥꯡꯁꯨ ꯌꯥꯎꯔꯛꯇꯦ ꯀꯔꯝꯅ ꯑꯧꯔꯥꯏꯒꯅꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯕꯂꯥꯗ ꯄꯤꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯡ ꯇꯥ ꯑꯣꯔꯥꯏꯕ ꯍꯧꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯒꯤ ꯊꯥꯡꯗꯣ ꯇꯦꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨꯅ ꯃꯥꯒꯤ ꯊꯥꯡꯗꯣ ꯄꯤꯗꯨꯅ ꯑꯃꯨꯛꯀ ꯑꯣꯔꯥꯏꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯑꯣꯔꯥꯏꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯊꯥꯡꯗꯨꯅ ꯎ ꯑꯃꯗ ꯌꯥꯟꯈꯤ ꯎꯖꯥꯎ ꯑꯗꯨ ꯇꯦꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯒꯤ ꯃꯄꯥꯗ ꯍꯥꯏꯊꯔꯛꯈꯤ ꯙꯔꯝꯄꯨꯇ꯭ꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯖꯥꯎ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯉꯥꯛꯇꯨꯅ ꯊꯝꯈꯤ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥꯅ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯒꯟ ꯀꯜꯂꯤ ꯃꯉꯣꯟꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯁꯣꯟꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗꯦ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯊꯧꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯕꯂꯥꯅ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅ ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯅ ꯙꯔꯝꯄꯨꯇ꯭ꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯕꯂꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯇꯥꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯒꯤ ꯃꯅꯥꯛꯇ ꯙꯔꯝꯄꯨꯇ꯭ꯔ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯀꯞꯂꯛꯏ ꯙꯔꯝꯄꯨꯇ꯭ꯔ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯅ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯥ ꯑꯃꯒꯨꯝ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯅꯪꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯅꯠꯇꯦ ꯁꯥꯅꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯅ ꯍꯥꯏꯖꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯙꯔꯝꯄꯨꯇ꯭ꯔꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯕꯪꯒ꯭ꯔꯨ ꯃꯥꯁꯇꯔ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯙꯔꯝꯄꯨꯇ꯭ꯔꯅ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯅꯠꯇꯦ ꯑꯩ ꯍꯤꯡꯆꯥꯕꯅꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ
isana isabu hasagani haiduna thang suri amaga sijananaba thaurang tawrami Rajkumar Bala amadi makoi mayam thuna sangsilaktuna Rajkumar Balana Dharamputagi thangda mulami aduga amuk makha tarai nangna nasana tomda sikiba matamda taibang miron khangriba angang amadi maraibag lepa ngamde Dharamputana kanano Rajkumari Mina amadi magi bibuklungda yauriba nangi angang asini Rajkumar Balana karigino nangna nangi angang asibu mirairibadi Rajkumari Minana natte mabu adumaina haibigano ai mabu tasengna nungsi Dharamputana adubu aina ibani mari asi yarabasu Surya Singh nadi kaidau nungda yaro matam maduda Rajkumar Balana hairai Maharashna yahange hairabadi ahanbada aiga Rajkumari Maduga tungnananaba sillu makoi mayamsu Rajkumar Baladev Singhgi wafam ase yakre Mathangi sinda Rajkumari Madu makoi thang ta orai famda Rajkumari Mala amadi Mina kau duna laklami lambi gi mataida wa amata ngangdana makoi mari lumduna leirami khangaudana Rajkumari Madu gi mathabakta mirang ama tarai Rajkumari Madu mateng pangnaba kanna laurami Dharamputra Rajkumari Madubu kannanaba sangsilai Rajkumari Minana khami tanjaduda Rajkumar Bala songtharai aduga Rajkumari Mina lenganu masi mirang se hupuba mirangni karigumba mana sikhrabadi nang soidana sigani ado nangidamak ai leirisidi haiduna mirangi maronda sain tauduna magi manakta kausilami aduga mayana siktuna langthokhi aduga makoi ani setna konaki Rajkumari Maduna balada nungsina yengduna nangna igi punsi asibu kanbire kari wahai haiduna nangbu thagatgani ai haifam khangdre Rajkumar Balana aidi nangi punsi kan banate aigi punsi kan bani haiduna makoi ani apam nungsi phongdoknaki aduga makoi taru yamna fajarba isai ama sakminaki mathangi sinda darbarda wahai khara lauthoklammi hayengdi Rajkumari Madu Mala amadi Mina luhongnabagidamag bor kaugadawri bor kaubagi niyomdi ponda phajinduna thamliba khunu ahum ase makoina amamamta oina thadokani aduga khunu aduna tongba nupa sing aduna makoigi bor oigani aduga maru oiba amana Rajkumari Madu gi nupa aduna Sitamgar leibak asigi ningthau oina lauthokani aduga darbar adu loisinki numit adugi nongalak pada bor khanbagi thauram pangthoklami ahanbada Rajkumari Maduna khunuma thadorai khunu adu paireklaga Rajkumar Balagi kokthakta tongki matam maduda Rajkumar Balabu Rajkumari Madugi mapuroiba amadi Sitamgar leibak asigi ningthau ni haiduna lauthokki mathangda Rajkumari Mala amadi Minasu khunu singdo thadorai khunu anido amamamto oina paireklaga Dharamputra amadi Bangu Master da mathang tongki aduga bor khanbagi thorom adu loisinki Rajkumar Balana ningthau oiragani lauthokkhibada Suryaban asa kaiki maramdi Surya Singh nupa amata yaudabana mahakna ningthau khubam munge haibasi mahakki pandam amani adubu hojikti mahak upai leitabana makoigi yeknaba gamas ki surungda siron tauba lakhi gama sathiba sa kharaga phunaduna leirami sado mahakna amamamta oina hatkre gamagi lanmi singdo haraubana law khongduna leiri Suryabal lakpa ubada mayamado tumina leiki gamagi manaw nupana Suryaban nang mafam masida karigi laklibano Suryabana aikhoi masen yengthinaba sina mara leijadraba kayagi punsi manghali masi thadoknaba santi oina Maharashna mahakki masanupi sing luhongba sida lakpiu haijarakli haiduna Rajkumar Bala Bangu Master Dharamputra Rajkumari Madu Mala Mina makoi tarukki photo ado amamamta oina utli gamana Suryaban gi manakta sangsilak aduna Suryaban bu khaujing chaptuna thangali aduga nangumba phattaba singse aina loina hatkani karigumba nang mafam masida amukka na laklabadi aina nangbu hingna sagani hairai aduga makoi mayam ado law khongduna leiki upai leitrabada Suryabal amadi magi manaiga loinana gamagi surungdagi thorakhi lambida gamagi manaw nupa thattuna leirami aduga luhongbagi invitation adu lahawi nakal lamaromda Akripastana
गिगलीदा इबानी लुहोंगलसी हाइदुना प्रपोज तौरमी गिगलीसु यारमी मथंगी सिंदा गमागी मनाउ नुपा अदु सितमगर तमना लुहोंगबा यावबा लाखी कोनुंगी गेट ममांगदा गमागी मनाउ नुपा अदु सूर्याबानगी लानमी मयाम चंगदुना तेना कापतुना हालमी गमागी मनाउ नुपागी असीबा हक्सांग अदो उबदा थमोय सोखरे सितमगरगी निंगथौगी सागैना तै पुमनमक हाटगनी वासखरे अदुगा खुदक अदुदा लंदारखी असोमदना राजकुमार बला बांगू मास्टर धर्मपुत्र राजकुमारी माधु माला मीना गिगली मखोय मयाम पुन्ना लुहोंबगी थौरम सथरमी सितमगर कोनुंगी गेट सेनबा लानमी सिंग अदु येकनबना लंदारकले खंगबदगी गेट थिंजिननबा थौरांग तौरमी अदुबु सूर्याबानगी लानमी सिंग अदुना गेट सेनबा लानमी सिंग अदु तेना कापतुना हाटखी मरमदी लुहोंबदु काइनबगीदमक्तनी गेट सेनबा लानमी सिंग अदु सीरबनिना गमागी लानमी सिंग अदु कोनुंगदा संगसिलक्की सितमगरगी लानमी अमदी गमागी लानमी सिंगा यामना कन्न लांथेंगनरमी अदुबु राजकुमार बलादी मरुम ममदा लुमदुना लैरी राजकुमारी माधुना संगसिलक्तुना राजकुमार बला करिगिनो नंगना लुमदुना लैरिबदी नंगी प्रजा सिंगसे थवाई कल्लु हाइरमी राजकुमार बलाना अइदी प्रजा खंगदे अइगी थवाई हिंगलगा लोइरे अइ चटलगे राजकुमारी माधुना खुत्ता यानदुना असुक लुरबा तंजासिदा अइबु थादोक्तुना चटलगे हाइरो नंग अइबु नुंसिद्रबो राजकुमार बलाना अइदी नंगबु नुंसिदे निंगथौ खुबम फंगनबा अइना नंगबु नुंसिबा साबनी असेंगबनी माधु सेनबोर नुमित्ता अइगी कोक्ता तोंगखिबा खुनु अदु अइगी खुनुनी नखोइगी कोनुंगी खुनु नते अइना नखोइगी कोनुंगी खुनु सिंग अदु थादोक्लगा अइ खुनु असि ओइना निंगथौ खुबम फंगनबा थंबनी राजकुमार बलागी वाई सिताबदा राजकुमारी माधु थमोय काइख्रे कप कप तुना हाइरई होय नंगना खुनु सिंदोकपदो अइसु उइ अदुबु नंगना तौरिबदो अइबु नुंसिबगिनी खल्लुबनी अदो अइना अदुगुम्बा नमथाक तौबा थबक्तो पामदबगी नंगी खुनुदो अमुक थादोक्लगा अइगी खुनुसी ओइना थंबनी असेंगबनी सेंबोर नुमित्ता नंगी कोक्ता तोंगखिबा खुनुदो नंगी नते कोनुंगी असेंगबा खुनुनी इबानीगी नुंसिबसे असेंगबा नुंसिबनी खल्लुबनी अदुबु नुंसिबसे नंगी ओइबा मतिक चादे हाइदुना पाइरिबा थांग अदुना थिलई राजकुमार बलादी थांगदुना माबु थिल्लिबोय निंगलुई अदुबु गमागी लानमीदा थिनबा ओइरमखी राजकुमारी माधु बलादा नुंगाइतना येंगलगा चटखी अदुगा गमागी लानमी सिंगा यामना कन्न लांथेंगनरमी राजकुमार बला राजकुमारी माधुगी वाई सिंग अदु ताबदा मखोइगी नुंसिबदो असेंगबा नुंसिबनी हाइबा खंगले गमाना थौरी लंगलक्तुना राजकुमारी माधुबु ngakta कोतुना सिंगदुना चटखी राजकुमार बलाना यामना थुना सेंसिलक्लदुना थौरी अदु कक्थटले अदुगा हाइरई माधु अइ नंगबु थमोय सेंगना नुंसी माधुसु अइसु नंगबु थमोय सेंगना नुंसी मतागुम बलाबु कौरई राजकुमार बला गमादा ओनसिलक्लदुना सेंसिलक्लगा गमागी थबाक्ता काउखी गमा सगोन मथक्तगी पाइथोखी राजकुमारी माधु थांग अमा पाइदुना गमाबु खुतुम चन्नबु होनरमी गमाना माधुबु खजाइदा था थादुना फुखी राजकुमार बला सेंसिलक्तुना गमागा फुनखी अदुबु गमाना राजकुमार बलाबु पाइदुना लंथुरखी बलाबु हाटनबा थांग अमा लंगलई धर्मपुत्र सेंसिलक्तुना राजकुमार बलागी ममांगदा लेपखी गमाना राजकुमारी मलाबु हाटनबा अमुक थांग लंगलई अदुसु बांगू मास्टर न सेंसिलक्तुना राजकुमारी मलाबु कनखी सब मनना गमाना राजकुमारी मीनादा अमुक थांग लंगलखी अदुसु धर्मपुत्र न कनखी गमाना मकोता थांग अमा पाइदुना नखोइना अइगी नाउनुपाबु हाटपा नखोइगी निंगथौगी सागैना तै अमत्ता हिंगना थमलोय लोइना तुमना हाटकनी हाइना लाउ लाउदुना संगसिलई गमागी वाहिदु ताबदा मखोइ मयाम इंगंगना येंगनै मरमदी मखोइना गमागी मनाउनुपा हाटखिबा लैते सूर्याबानना सिनबा थौरांग ngakतनी अदुबु लाइबक थीबदी इखंग खंगौदना मखोइना लैरिबा मांदोपकी जुंबी अदु तेक्तुना मांदोप अदु किंथरकी गमागा लोइनाना मयाम पुन्ना मफम अदुदा सिमिनकी असुमना हरिना ममांगी मपोकी वारी पुंबा निंगसिंगलकी तंजादुदा आखरी पस्ता हरिगी मनाक्ता लेप्तुना लैरमी हरिना अइगी नुंसिरबा इनाय अइ ममांग मपोकी वारी खुदिमक निंगसिंगले अदुबु पस्ताना कैदौरगे मास्टर हरिना प्रीति अइगी नुंसिबिनी मैक्स की नते
नेहा मैक्सकिनी रोईगी नते अदुगा पूजा रोईगिनी अईगी नते हंदक्ति अई लोइना खंगलबनिना मखोई खुदिमक्ता तमदुना ममांग मपोकि नुक्सिबदु थुंगनहनगनी आखरी बस्तना अदुबु मास्टर हौजिक लुहोंगदौबसे पुंग 53 ता ngaire मतौ करमना मखोई मयाम निंगसिंगनगनी हरि अमदि बस्ता मंदिरदा संगदुना मांगोन पिबियु हाइना थौनिजरी लाई खोइरंबा लोइरगा थोरकपदा बस्ताना कांगसी अदु खिंगलमी कांगसीगी मखोंदु ताबदा हरि हौजिक माना लाई खोइरमलंबदु कावख्रे बस्ता इंगंगना येंगी असुमना हंजिल हंजिन तौबदा बस्ता सु खंगले हरि से अहौबा अमदि अयाकपा मखोन ताबदा मागी वाखन कावी हाइबसे मरम अदुना मखोई अनि कांगसी खिंगलमदना सितमगर तमना गाड़ी थौदुना लाखी मखोई अनि सितमगर जौरे हरिना बस्तादा नंग गाड़ी से पाक तौरमु आई मखोइदा ममांग मपोकी वारी सिंगसे तम्मुगी हाइदुना हाथु हाथु सेंसिलखी असुमना लाकपदा कृति लैबु उरमी हरि कृतिबु उबदा मखोई अनि के ममांग मपोकी निंगसिंगलई मादु कौ कौदुना कृतिदा किस तौनबु होनकी कृतिना हरि नंगना तौरिसि कैनो नंग यामना लमचत लुदबा मीनी हयेंग ता ngaire अईगी इसन नुपीगा लुहोंगदौबसे नंग ngauरब्रो सई सईदुना हरिबु फुरमी हरिना यामना कन्ना ममांग मपोकता नंगसे अईगी नुक्सिबिनी पूजा से अईगी नते रोईगिनी हाइरमी कृतिना नंग ngauरे डॉक्टर दा यामना थुना चत्तुना नंग लायेंग थोओ हाइरमगा महक चटखी हरिना अई हौजिक मैक्स अमदि रोईगी मनाकता चत्तुना वारी खुदिमक तम्मुगे हाइदुना हाथु हाथु चेलखी असुम चेलकपदा हरिबु पूजाना खुदांग पाइदुना का अमदा सिंसिनखी हरिना पूजा नंग थेंगनाबसे यामना फरे अखोइसे ममांग मपोकता हाइना वारी तमलकपदा पूजाना हरिगी सिन मेंदुना आई नंगोंदा कैनो हाइगे नंग वांगा आंगनु हाइदुना फिरोल लौथोरई